welcome back to another video. So ngasige video study adum October month se horabanina title dagi su khangbi magani October ahead reading tawdoine haide hoje October se hore horak pasidana kai go through torak payai amadi tawri adagi middle of the month na kai torak payai adagi ending na kai rak payai sigumba singsigi oiba reading ama tawgadoine ba ko aduga pile ahum thokna khaidok chagani pile A pile B pile C sumaina pile ahum se khaidoga pile A gi tarot card ta sigi energy card chine help toba dumaina masa masa ge ba energy card among ga energy tarot deck among ga thamme sidagi dum haidi tarot card na pi baduda ahen ba vision dum haidi kari energy leiba yai habagi vision do card chingchina pi doine ba ko adonga sigi reading sisu general reading oibanina mayam pumnamakta haidi yengbriba khudingmakta hekta loinamak chanagani haibagi adugumba kemta leijade general reading oibanina chana bakhara chana da bakhara dumaina chatkadoini ko aduna general readings dagi dum loba yaba advice dum lotion biyu aduga personal reading hena personal ani yengbining basingina igi Instagram link to igi description box ta hapchara mage adu Instagram da changaga DM to biraga isagi slot booking to biba yagani personal reading gi damakta ko adunga sigi oina pile A B C haina khaidok chare pile sai amuktang ga uchara age duduga kai haini mayam gi damakta ko adum isai sana pama pile do khanbiraga October hariba mansida kai urakpa yai hebado mayam punna yengminarase dudi matamang handa video na mayon Celeste. Let's get into the video. So ahamada pile A ko sige maroon or brown tarot deck ideal figure se nitragan sige tarot deck ko sige tarot deck se choose to bibagay do adugi dum October hariba man se haure man sida kai go through tawri tawrak payai khut se chu gare sai duga vitamin C wat pagi maku hu ba mam do taijo so Kutta focus tau Davida card tau ina focus tarsi. So first of all pile A gida magta October month sida kai go through tawri makata na tarok piyai kari oiba haidi kai haini energy advice lay adugumba sing do card tagi khangminarase ahanba pile A gi oiba card pick tawrse ko Three of Swords reverse, the Fool ko aduga Knight of Swords reverse. Sige card ahum se leraba matungda koi energy card ahum pick tawdoine ko pile A damagta October gi energy card se surrender to the divine haiba amaga amatanga pick tawjage pile A gi October month ki energy ko your commitment is being tested ko your commitment is being tested okay card chingje pick tawre ado piriba card chingje ko si leraga sidagi card amtang hapchagi ge maramdi sina October gi beginning middle ending layer energy card leraga October whole oina ko October hariba month sida kari advice follow tawba yai habado ko sida the Hierophant hariba card chimaga thole ko si yengase so card pick tawba loirabanina reading da mayon selase pile A khanbir bastingi ahanba card se Three of Swords hariba card reverse thole eba Three of Swords hariba card reverse gi matungina pile A khanbir basing se hojik se ko haidi October gi starting se sisida isaje heal tawrakpa period oibagi type taweba means isaje October sigi mamangda hojik October se haurabanina na ko so October sigi mamangda some sort of heartbreak kumba rejection kumba khara go through tawgiba male heartbreak rejection haina relationship khaki oigani habadi leite hoi relationship ta isaje dom relationship ama break up tawbo oibi yai natragana isana pamjaba mi mana reject taramba or betray taramba oibi yai adubu relationship khaki natana ko career gumba dasu isana pamjaba career path ama phangawdaba gumba or isana yamna khanjaruraga oithokawdaba gumba dumaina heartbreak gumba rejection gumba nungaitaba phase khara go through tawkreba October gi mamang sida ko ado hojik October horok pasida adugumba nungaitabagi mami do leidi dui taraga su isaje heal torakpa adagi grow torakpa matam do oiri na hai ba hojik October gi first week or first 10 days gumba se first phase ya sisi dum isaje adum
ꯑꯗꯨꯝ healing energy na surround taweba means isaje recover tawrakpagumba haidi anaba amadagi recover tawrakpa oiramba yai natragana adugumba nungaitaba amadagi recover tawrakpa oiramba yai adumaina hojik October sigi mamangda pain gumba anaba gumba oiba yai rejection oiba yai heartbreak oiba yai khara go through tawkhibado adu go through tawkhibadugi kai haini like adugumbadagi recovery and healing tawrakpagi phase oiri aduna October gi first phase of the month sida adum isaje healing period of time haina piba ko aduna sigi matam sida isana adum isana pamjaba thabak adum tawba means ahawba se isana ahawbam chaninge ha ahawba adum chathok piu ka shu kai de ko dieting di ko na tawar loire aduga adum koiba chatke makta khalaga su haidi isana refresh tawnaba isagi mind je heal tawnaba recover tawnaba hotnaba any means adapt tawba yae ba ko adum isana phagani kan isagi damukta best oini na khanbada adu adapt tawbiraga full recover or full healing tawnaba hotnabiu na haye ba ko aduga kai haini like sigi first phase of the month sidiko yam ka haina productive oidraga su isana isagi care loba haidi isana isada priority piba ko aduga kai haini isana isagi damakta lepchaba adagi isana isabu harauhanba sigumbada dum focus tawbiu kaishu kaide have advice first card na piba ko ani shuba card china the full hariba card che tholi eba ko change cyber word ma yawi ko sida so sigi the full hariba card chigi matungina pile a khanbe basing se first phase of the month sida healing recovering energy na surround tawkre second phase of the month ko haidi October gi mayai orapa matam date 11 dagi na 20 soi phawbagi charak pa matam ni ko ina pijai sa siguma matam sida haidi sa je recover and heal toraba matung ko haidi anaba phaba bu oiro or heartbreak tagi pura hekta move on tawni habadia te taraga su khara heal toraba matungda isa se anauba beginning amada changsin lakpa yabagi vision khara uiba ko maybe isa do anauba love ama lakpa ya isa gi life ta ko haidi anauba partner ama lakpa yai natragana maybe you'll get a pet ko haidi anauba pet ama hui oigera hodong oigera ko anauba ma phangba oiba yai natragana job anauba ma try tawba oiba yai or business anauba ma try tawba oiba yai dumaina natragana isaje phasna ai hojik tagi semdoge ko kaina life ta anauba change ama purak oiba yai means routine naina ga workout ka tawba adagi kai haini isaje healthier oiba way da step in tawba dumaina isagi haidi physical or outer change khaknatana mental change oiba yai any sort of change amadi lakadabagi mami ure bako da lakadaiba change se aphaba change oigadoine means isado sumaina awaba khara go through tawra matungda recover taraga lakpa change ne isagi phanana ba lakadaba change oigadoine bako aduna outer change oiba yai mental change oiba yai isana isada change tawjabo oiba yai or anauba thabak change tawbo oiba yai relationship change tawbo oiba yai any form of change oiba yai bako but isada kana gadaba change ti oihanbiu na haye duga middle of the month sida yarigai careless oidana ba hotna biyo ba maramdi anauba change ama lakpa matamda isana careless oiraga di change so afaba change phanyamno oiraga su isana careless oibadagi manghanjaba yaye ba ko aduna careless oibiganu impatient oibiganu aduga October gi middle of the month sida yarigai thaba ma taw matamda ani ahum la khantharaga ko tawbiyu aduga hoi risk loba ka shu kai de adu taraga su kai haini change to afaba change henaba afaba opportunity grab taw ngamna na bagi damakta ko careless oibiganu patience lebiyu have advice card sida gi phange ba ko ahum subada knight of swords sariba card reverse athol eba sigi knight of swords sariba card reverse sigi matungina pile a khanbiriba singse October month sigi ending da ko haidi October hariba month sigi tha loishilakpa matam sai sida haidi dum date 21 to 31 hairane ko admaina ending of the month sida isaje drama gumba se kaya entertain tawning da drama gumba entertain tawning da means relationship maktabu oiro yamna kai haini over excessly emotion na hurt tawba mentally isada peaceful oidaba adagi khana chaina ba maktabu oiro isada yamna charang khorang na gada bo oiragadi isaje entertain tawbai muhutta lapthokna leike kaina khalakpa ko adagi imung manung maktabu oiro isaulang na ba nungai na daba khana chaina ba leitaragadi yumdaga leiningdaba adum ka chatlaga leiningba yum hanjaningdaba adugumba khara phawrakpa yae bako aduga isaje isana tawge khanba thabak se wakhaldi tawge dum khalaga thabak oindi pangthokpa ngamdaba adum matamdi hawkhibana hanbagumba sigumba singse khara adum thengnarakpa yabagi mawong mataw khara ui aduna sigi knight of swords chariba card reverse sigi matungina
pile A khanbiribasingna October hariba month sigi ending sida kwa adum leiriba problem do hoi ignore tawrage khotlage haina khallage su ignore tawraga chatlaga problem do hekta solve tawraga do yinatte ba aduna isana yarige face tawna ba hotna biu situation tackle tawna ba hotna biu duga yumda leidingdaba yumda hanjaningdaba khotaba adugumba yamna phawak pa yai duna isada kona da mangjaba lakpa yai ba ko aduna yarige situation je kai haini isana isagi damakta khallaga solve tawna ba hotna biu mai leiraga chenbagi mohta ko aduga hoi drama gumadagi lapna nga leige khotke haina khanbado yai ke sukaide do isana damaina lapna leige na khalakpa matamda isagi relationship da or family relations or personal relation da akaiba or gap lakpa yai ba ko aduna isana adamaina lapthoga gap to lakhanbana phabra or khatang face tawraga khara kai haini solve tawna ba hotnaraga gap to lakhandabana phabra habidi isana khanbiyo ado yarigai adum isaje middle of the month tagine ending of the month phau the impression oi ba phalawna saw haidi sawbugum bacham thuba tension wang ba matam khadin thengnar pi ba ko aduna isana yarigai moods and emotion no overtake tawdana ba hotna biyu haiba advice card tagi phange ba ko mathangda the hierophant hariba card se thole e basisina pile A khanbi basingi adum whole October hariba month sigi adum general advice ne hai tar ko haidi karam matam gi no haibado thadabi do October hariba month se dum follow tawbigada advice ne ba ko sigi card chi matung ina isaje adum institution gumba amada join tawbiba haidi like shu tamba institution bu oiro natragana adum thabak inkhang bu oiro institution gumba gi makhada leibi bo oitaragedi ko haidi like tamba bu oiro thabak taw bu oiro institute amangi makhada or workplace amangi makhada leibo oiragadi yarigai October hariba month sidadi rules and regulations follow taraga chatna ba hotna biyoba maramdi isana rules and regulations gumba se follow taraga chattaba taragadi isada ikaiba chopa adagi sunglan landana aran ba taba gumba kwa adugumba khara thengnarak pa yai duna isagi piriba guidance rule and regulation da October hariba month sidadi break tawdabida adumadi follow taraga chatna na ba hotna biyu hoi isana institution amta join tawde institution amta gi makhada leite thabak tawde khote yumda dum nei gum haragadi sise apply to roi isagi ba on rule da dum lay ni ko aduna tabi de isana workplace amana join tawbiba natraga na institute amagi makhada adum studies kuma tawbiri bo oiragadi October hariba month sidadi yarigai rules and regulations guidance tingdo fazna follow taraga chatna na bo hotna biyu aphaba oina na bagi damakta ko maramdi kaishu laitaba wa macha da isaje ikai ba nang ba chopa nang ba or kai haini like mina sunglan na da dum aran ba tahalamba sigum khar thegnarak pa yai ba aduna rules and regulations stick taraga guidance to stick taraga leragadi adu singdo avoid tawba ngamdoine ba ko so makhatar pa card ani sida energy card ni October month sigi pal egi damakta kwa ahamada surrender to the divine haiba amaga your commitment is being tested haiba amga thol eba kwa so sigi card ni se energy card ni sina October haiba month sigi damakta pal egi kari describe tawgi hamatamda October haiba month sida isagi commitment se tatana test torak pa ba commitment se friendship to obi relationship to obi work to obi kwa isagi friendship ta isagi maruk mapang sing isagi commitment haidi dum thajai thajade tawgi commitment test torak pa relationship ta isade loyal oina lep ka dora lep oidora haibagi relationship lai bibasingi partner sing na test torak pa yai kwa natraga na workplace ta isade phasna work se tawbanga mirangam dira haibagi isagi work commitment to test torak pa bi adumaina some sort of problem or issues tholak pa yai ba relationship to or friendship to or family to or workplace to or ko adumaina adugumba issue do da isagi commitment se test torak ani do na isana isagi commitment do proof tawbangam na ba angamba level do hotna biu haiba advice se phange ba kwa aduga surrender to the divine haiba sigi card chigi matungina isagi oiba October month sida kwa phattaba khara lairagasu haidi negative impact khara lairagasu aphabasu dum lakadaba lei ko haidi October month sida heal tarakadoini anoba beginning ama lakadoini na traduduna October month sida negative tagi positive oiba impact na hena chawna lakadabagi mami do ubana maram oiraga isana kai haini like isagi dum tamammiba haidi aphaba phattaba oro tamammiba singdo isagi life ta dum oira iba singdo harau harau accept tawna ba dum hotna biu phaba bu lakera phattaba bu lakera mai lerga chen magi mohta face tawba ngamna na ba hotna biu haiba advice sigi energy card chidagi su phange ba ko so pile A gi oiba October gi oiba reading matang swaida lotion jeres dagi dum low ba general advice lotion biro duga mathangi reading amu ngai minarese ngasi ga di thank you for watching. Hello everyone, so Palbi ko si Blue Idol figure se natraga na sige Palbi tarot deck se
ꯈꯟꯕꯤꯕꯒꯩꯗꯣ ꯑꯗꯨꯒꯤ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯔꯤꯗꯤꯡꯗꯣ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯣꯛꯇꯣꯕꯔ ꯃꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯜꯕꯤꯒꯤ ꯔꯤꯗꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯀꯥꯔꯗꯁꯦ ꯍꯥꯟꯅ ꯄꯤꯛ ꯇꯧꯔꯁꯦꯀꯣ. The High Priestess ko. Nine of Cups. And then the Lovers ko. Aduga advice ki card amtang ka pick tawjage. Justice sorry ba card to reverse the thol eba ko. Advice card to da. So see guys, te lairaba matungda pile B gisu affirmation or energy card ko. Pile B na dum October haiba mansida kari affirmation loina bigadabage or kari energy laige habado ko. Adugi vision pi doine. Nature ko. And then self-love. So, pile B gi oina su card che October ahead reading gi damakta pick set awre ado pile B gi damakta October month sida kai piramge habado yengase ko. So first of all, the High Priestess sariba card che thol eba. Sige the High Priestess sariba card chi matong ina pile B se hojik October month haure ado October month sige ahoba face ko dum around that 1 to 10 charak pa higher ba matam na ko. Time bound budi odia do taraga sumaina early phases of the month se. Sisila haurak pa period of October se sisida kai theknabiri madi theknarak pa ya matamda hojik se isa jamna intuitive oiba ko. Intuitive oiba means isa je haidi sima tawdaw mali kainaga wakhaldaga khanbase hekta asengmo oina oithokpagumba ko haidi sima oihanningi kaina isana yam khanjabagumba asengbada oithorakpagumba adagi thaba ma taramdaida si tawbana phani ko kaina isagi wakhaldaga khanjarakpa isagi inner mind naga khalakpase ko sigumbase dum hek adum isagi aphaba oiganba adugumbado oini baduna isagi pal B gi damakta ko October gi month ki hawrak pasida isana thaba ama taramdai or kainoma decision ama loramdai da mingoda hangaga khotlaga lobagi mahutta ko isagi nungdagi khalakpa wakhalon do haidi aigi damakta di sina khwai chumdoi malida sina phadoi malida kaina khanjarakpa wakhalon da adugumba wakhalduna isagi damakta best oini na haye ko duna October haiba month si beginning phase da any decision lawba matamda mingoda hangkhotana tawbai mohutta isana khanbaduna adum chumgani isagi wakhal dun ayama matamda chumgani duna mi trust tawjika da isana isabu hana trust tawbiyu thabak ama tawbada confidence laibiyu aduga kai haini isana isada confidence watlagadi adum thabak se phanamna phagadaba leragasu lack of confidence na aphabado manghanba yaeba ko aduna thaba ma taw matamda haidi October gi beginning stage October gi hawrakpa matam sida ko thaba ama taw matamda yamna isada confidence ama loinaraga tawbiyo ba aduga isagi dum dreams kumba dagi isana dum ngahak wakhal kai haini mangaga leirikanda taklama khalakpa wakhal gumba se sigumba se yamna dum reality gumbaga kai haini collide tawba yabagi chances wange ba haidi mangdo loinamak chumgani haba bunete du mangdaga adum advice ka phangba or kainom tawdo maline kaina khanjaba se adum October gi horpa mansida sigumba se loinamak chana draga su khara resonate torpa khara isagi mangha dagi wakhal da khanba gumba se khara chana ba yabagi mami khara uiba ko aduduna like pay attention to your dreams and unconscious or subconscious mind hai tare ko haidi sana conscious oidana leiringai isana wakhal phajna ta da bida dum tummingai se khoi wakhal je gyan ta bana te na ko adugumba khalakpa adugumba mangakpa adugumba singduda khara attention pibiyo adugumba nei sagi afaba opportunity or negative phattaba thabak tai ngak thokna ba signs khara dum pirak pa yai ba October gi early phases of the month da ko aduna October gi beginning stage da isa dum intuitive oiba isana khanba se khara chumganba dagi isana ningjaba gumba se dum khara mapa chaganba gumba adugumba khara thegnaba yai na sigi first card na vision p ba ko ani shuba card na 9 of cups saiba card thol eba sina pal b khanmi ba singi middle of the month ko haidi ahoba dana smile lai credo middle of the month ta kai rakpa ya matamda isana tha hawrakpa matamda isagi wakhalon fazna follow tawbiba dagi dum isana khanja ba singje chumna na ba kana
ꯀꯟꯅꯁꯨ ꯅꯤꯡꯖꯕ ꯄ꯭ꯂꯁ ꯅꯤꯡꯉꯤꯕꯗꯣ ꯊꯨꯡꯅꯕꯁꯨ ꯍꯣꯠꯅꯖꯕꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤꯀꯣ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯒꯤ ꯃꯤꯗꯜ ꯑꯣꯐ ꯗ ꯃꯟꯁꯤꯗ ꯏꯁꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯈꯔꯒꯤ ꯔꯤꯖꯜꯠ ꯐꯪꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯌꯥꯝꯅ ꯅꯤꯡꯖꯔꯝꯕ ꯄꯣꯠ ꯑꯃ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯣꯠ ꯑꯃ ꯂꯩꯒꯦꯅ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯕ ꯑꯗꯣ ꯅꯤꯡꯖꯔꯛꯑꯒ ꯁꯨꯡꯐꯪ ꯐꯪꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯕ ꯉꯝꯖꯕꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦꯅꯗꯤ ꯈꯜꯂꯒ ꯄꯥꯡꯊꯣꯛꯄ ꯉꯝꯃꯝꯗꯕ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯋꯤꯁꯦꯁ ꯈꯔ ꯀꯣ ꯏꯁꯥꯅ ꯅꯤꯡꯖꯔꯛꯄ ꯈꯔ ꯊꯨꯡꯕ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ middle of the monthꯁꯤꯗ ꯄꯤꯌꯦꯕꯀꯣ ꯑꯗꯨꯕꯨ 이사나 ꯆꯦꯛꯁꯤꯟꯒꯗꯕꯗꯤ 이사나 닝ꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯨꯡꯉꯒ 이사ꯁꯦ ꯍꯦꯛꯇ happy ꯑꯣꯏꯒꯅꯤ satisfied ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ 이사나 ꯅꯤꯡꯕ ꯈꯔ ꯊꯨꯡꯉꯒ 이사ꯗ ꯃꯥꯡꯖꯕꯁꯨ ꯂꯥꯛꯄ ꯌꯥꯏꯌꯦꯕꯀꯣ ꯑꯗꯨꯅ 이사나 ꯅꯤꯡꯖꯕꯁꯤꯗ ꯈꯔ ꯈꯜꯂꯒ ꯅꯤꯡꯕꯤꯌꯨ means ꯍꯣꯏ ꯌꯥꯝꯅ ꯑꯐꯕ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯇ ꯄꯥꯡꯊꯣꯛꯄ ꯉꯝꯃꯗꯤ ꯐꯅꯤꯀꯣ ꯀꯥꯏꯅꯒ ꯅꯤꯡꯖꯕ ꯑꯃ ꯑꯣꯔ ꯁꯤꯃꯇ ꯄꯥꯝꯃꯦ ꯁꯤꯃꯇ ꯐꯪꯉꯗꯤ ꯐꯅꯤꯀꯣ ꯀꯥꯏꯅ ꯈꯟꯖꯕ ꯑꯃ ꯅꯤꯡꯕ ꯊꯨꯡꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯕꯨ 이사나 ꯁꯥꯎꯅꯤꯡꯕꯗꯒꯤꯀꯣ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯤ ꯑꯃ 이사나 ꯌꯥꯝ ꯈꯟꯖꯕ ꯃꯤ ꯑꯃꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦꯕ ꯑꯁ ꯃꯥꯁꯦ ꯑꯗꯨ ꯇꯧꯔꯗꯤ ꯐꯅꯤ ꯑꯗꯥ ꯇꯧꯔꯗꯤ ꯐꯅꯤ ꯀꯥꯏꯅ ꯋꯥꯈꯜꯗꯒ ꯈꯜꯂꯨꯕꯁꯦ ꯏꯁꯥꯒꯤ ꯋꯤꯁꯇꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯤꯁꯇꯣ ꯐꯨꯜꯐꯤꯜꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯒꯤꯜꯇꯤ ꯐꯤꯜ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯤꯗꯅꯀꯣ ꯑꯗꯨꯅ 이사나 ꯋꯤꯁ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯅꯤꯡꯕ ꯃꯇꯝꯗꯀꯣ ꯑꯩ ꯁꯤꯃ ꯄꯥꯝꯃꯤ ꯑꯣꯔ ꯃꯥ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯤꯡꯕ ꯃꯇꯝꯗ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯔꯒ ꯅꯤꯡꯕꯤꯌꯨ ꯃꯔꯝꯗꯤ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯀꯣ 이사나 ꯑꯐꯕ ꯅꯤꯡꯕ ꯑꯣꯏꯔꯣ ꯐꯠꯇꯕ ꯅꯤꯡꯕ ꯑꯣꯏꯔꯣ ꯈꯔ ꯊꯨꯡꯕ ꯌꯥꯕꯒꯤ ꯃꯃꯤ ꯎꯏꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯊꯨꯡꯉꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯣꯃꯦꯟꯠꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯣꯔ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯣꯃꯦꯟꯠꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏꯕ ꯑꯗꯨꯅ 이사나 ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯉꯒ ꯂꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯗ꯭ꯔꯤꯝꯁꯀꯨꯝꯕꯗꯣ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯌꯨ ꯂꯣꯏꯅꯃꯛ ꯆꯨꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯈꯩ ꯆꯥꯅꯔꯛꯀꯅꯤ ꯑꯗꯒꯤ 이사나 ꯈꯟꯕꯗꯨꯅ ꯑꯗꯨꯝ ꯆꯨꯝꯃꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯂꯩ ꯑꯗꯨꯅ wishes ꯈꯔꯁꯨ fulfill ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦꯀꯣ ꯁꯣ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯁꯤꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ wishes ꯈꯔ 이사나 ꯅꯤꯡꯖꯕ ꯈꯔ ꯅꯤꯡꯕ ꯈꯔ ꯊꯨꯡꯕ ꯌꯥꯕꯒꯤ ꯃꯃꯤ ꯎꯏ ꯑꯗꯣ ꯑꯐꯕ ꯅꯤꯡꯕ ꯑꯣꯏꯕ ꯌꯥꯏ ꯐꯠꯇꯕ ꯅꯤꯡꯕ ꯑꯣꯏꯕ ꯌꯥꯏꯑꯕ ꯑꯗꯨꯅ be careful what you wish for ꯍꯥꯏꯕ advice ꯁꯤꯃꯗꯤ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯝ ꯑꯐꯕ ꯁꯥꯏꯠꯇ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ 이사나 ꯑꯗꯨꯝ manipulate ꯇꯧꯔꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯅꯤꯡꯕ ꯈꯔꯗꯤ ꯊꯨꯡꯕ ꯌꯥꯒꯗꯕꯒꯤ ꯃꯑꯣꯡ ꯃꯃꯤ ꯈꯔꯗꯤ ꯎꯏꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗ ꯂꯩꯔꯒ ꯑꯣꯛꯇꯣꯕꯔ ꯃꯟꯠꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯁꯤꯒꯤ ꯀꯥꯔꯗꯁꯦ ꯁꯤꯁꯤꯅ ꯑꯣꯛꯇꯣꯕꯔ ꯃꯟꯠꯀꯤ ꯑꯦꯟꯗꯤꯡ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯨꯒꯤ ꯚꯤꯖꯟ ꯄꯤꯗꯣꯏꯅꯦꯕ ꯁꯤꯗ ꯗ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤꯒꯤ ꯗ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯅ ꯏꯁꯥꯒꯤ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗ ꯏꯁꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕ ꯔꯤꯂꯦꯁꯟ ꯈꯔ ꯆꯠꯁꯤꯟꯂꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞꯀꯨꯝꯕꯕꯨ ꯂꯩꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯅꯔꯒ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯑꯣꯛꯇꯣꯕꯔ ꯃꯟꯠꯁꯤꯒꯤ ꯑꯦꯟꯗꯤꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡꯗꯣ 이사나 ꯀ꯭ꯂꯣꯖ ꯇꯧꯅꯅꯕꯁꯨ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ 이사나 ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ 이사ꯒꯤ ꯄꯥꯔꯠꯅꯔꯅꯁꯨ ꯍꯔꯥꯎ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯒ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯁꯤꯅ ꯔꯦꯗꯤꯌꯦꯠ ꯇꯧꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯒꯤ ꯚꯤꯖꯟ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯒꯤ ꯑꯦꯟꯗꯤꯡꯗ 이사나 ꯌꯥꯝꯅ ꯈꯟꯖꯕ ꯃꯤ ꯑꯃ ꯑꯣꯔ 이사ꯕꯨ ꯌꯥꯝꯅ ꯈꯟꯕꯤꯕ ꯃꯤ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯃꯤꯁꯨ ꯑꯣꯏ ꯑꯗꯨꯗꯨꯒ 이사ꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯐꯦꯃꯤꯂꯤ ꯀꯩꯀꯥ ꯐꯖꯅ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯣꯏꯅꯔꯒ ꯍꯔꯥꯎꯅꯀꯣ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯑꯣꯛꯇꯣꯕꯔꯒꯤ ꯑꯦꯟꯗꯤꯡꯁꯤꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯑꯃꯇꯕꯨ ꯆꯠꯄ ꯑꯣꯏꯔꯣ ꯑꯣꯔ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯆꯥꯛ ꯑꯃꯇꯕꯨ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯣ ꯀꯣ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯑꯃꯇꯕꯨ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯂꯣꯚꯦꯕꯜ ꯑꯣꯏꯕ ꯏꯅꯔꯖꯤ ꯑꯗꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯏꯅꯔꯖꯤꯅ ꯁꯔꯥꯎꯟ ꯇꯧꯋꯦꯕ ꯑꯣꯛꯇꯣꯕꯔ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯒꯤ ꯑꯦꯟꯗꯤꯡꯁꯤꯗꯀꯣ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯗꯕꯒꯩꯒꯤꯁꯨ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞ ꯂꯥꯛꯄ ꯑꯣꯔ 이사나 ꯈꯟꯖꯕ ꯃꯤ ꯑꯅꯧꯕ ꯀꯥꯏꯅ ꯀ꯭ꯔꯁ ꯀꯥꯏꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯎꯏ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯕꯤꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯦꯟꯅ ꯃꯔꯤ ꯆꯠꯁꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤꯁꯨ ꯎꯏ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯣꯔ ꯁꯥꯎꯅꯕꯒꯨꯝꯕ ꯂꯩꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯦꯄ꯭ꯔꯣꯆ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯣꯛꯇꯣꯕꯔꯒꯤ ꯑꯦꯟꯗꯤꯡꯁꯤꯗꯀꯣ ꯑꯗꯩ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯅ ꯑꯦꯄ꯭ꯔꯣꯆꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯐꯖꯅ ꯑꯗꯨꯝ ꯂꯚꯦꯕꯜ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯚꯔꯁ ꯍꯥꯏꯔꯤꯕ ꯏꯅꯔꯖꯤꯁꯤꯅ ꯔꯦꯗꯤꯌꯦꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯣꯛꯇꯣꯕꯔ ꯃꯟꯠꯁꯤꯒꯤ ꯑꯦꯟꯗꯤꯡꯁꯦ ꯄꯥꯜꯕꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯃꯃꯤꯗꯣ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔ ꯃꯟꯠꯀꯤ ꯑꯣꯏꯅ ꯄꯥꯜꯕꯤꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯕ ꯁꯤꯗ ꯖꯁꯇꯤꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯣ ꯖꯁꯇꯤꯁ ꯍꯥꯏꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯅ ꯉꯁꯥꯏ ꯅꯤꯡꯖꯕꯈꯩꯗꯣ ꯊꯨꯡꯉꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯎꯏ ꯄ꯭ꯂꯁ ꯏꯁꯥꯅ ꯈꯟꯕ ꯈꯔ ꯆꯨꯝꯕ ꯃꯪꯒꯨꯝꯕ ꯆꯨꯝꯕꯒꯤ ꯃꯃꯤꯁꯨ ꯎꯏ ꯑꯗꯒꯤ ꯑꯦꯟꯗꯤꯡꯗꯅ ꯑꯃꯨꯛ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯂꯦꯕꯦꯕꯜ ꯑꯣꯏꯕ ꯏꯅꯔꯖꯤꯅ ꯗ꯭ꯔꯥꯏꯚ ꯇꯧꯋꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯁꯂꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯈꯤꯇꯪ ꯌꯥꯎꯈꯤꯗꯅꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯋꯤꯁꯦꯁꯁꯨ ꯈꯔ ꯊꯨꯡꯉꯛꯄ ꯌꯥꯏꯅ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯏꯁꯥꯅ
hope tawbadana afaba wishes mayama thungakba yai kaina ningjaraga wakhal sagatchaba aduga reality dana kai haini isada injustice oibagi type ta isana sukhan khalludaba haidi wakhal da hafetang ningamaga serious oina khanjaludaba khara oina thungakpa adugumba adagi isana thaba ma taw matamda ngasai advising do follow tawbidabagi haidi isagi wakhal gumba adagi isagi instincts kumba trust tawdabana maram oiraga atopa side amada chatlubadagi isaje isana khanjabana ama tawthorakpana ama adagi isana tawjarubadugi justice oiba mahai phangdaba haidi isana yamna wana hotna jaraga mahai sina phajana phangbidaba mina phajana ga haina bidaba adugumba negative impact kharasu uibakwa haidi aphaba khara leri phattaba su khara leina na ko aduna isana yamna wana hotna jaraga awabado kemta ubidabida mina yamna line interpret tawbiba adugumba khara thengnarakpa yai aduduna ngasai isana isagi wakhal and instincts trust tawbiyu adagi kainoma ningma matamda ningba thungba yai haina aphaba phattaba karambado oidoino khangdabanina kainoma ningjaba matamda phajana khantharaga ningbiyu aduga kai haini like October month sida peaceful oiba energy na drive tawba yabagi vision ubado dum peaceful oina chatkinabagi damakta thabaga ma taw matamda haina singna chection na tawbiyu adagi impatient abiganu nga ki khalakpa wakhal na drive tawbiganu ko aduga isagi phattaba negative lakadawba haidi sana yamna hotna jaraga minaga laithokna lawbiba gumase avoid tawnabagi damakta haina singna decision lawbiyu haiba advice card tagi phangiba ko aduga October month ki damakta palbi gi energy card ani khak piye nature haibam nga self love haibam nga ko nature haiba card chi matungina palbi khanbi basing se isa je day to day life sam na busy oi biram mayai na tragana dum yumda dum lairaga sungcha cha thok man da bagi isa je wakhal ga se phakchan magum ba oram bayai na tragana thabak chin man bagi isa je refresh taw da ba wa bana hen ba aduguma mayama face taw biram baya bagi mami ui ba kwa aduna October haiba month sida khoi festive season su oi kwa aduna adum mayam harau kumayama chatmina babu oiro natraga nang haktang koitho uba langtho uba picnic am chatho babu oiro dumaina mind gumba kitang refresh tawna ba kitang lighten up tawna ba hotna biu haiba energy cards na vision pi ba haidi nature ga kitang close ocean na ba hotna biu na haiba ko haidi waru ba mayam do khara das or su filter tawna bagi damakta ko aduga October haiba month sida yari gai self love sima adum thadok piganu ngasai isagi instincts chumba yai adagi adum isagi wakhalon chumba yai na hai aduna isana isabu nungsiba tambiu adagi isana isada confident lebiu thaba mataw matamda confidence is very important ko aduna thaba mataw matamda confidence lebiu adagi migi khandri kanda isagi phagadaba hana khanbiu haiba advice self love haiba energy card chidagi phangeba ko So pile B gisu October month ke ba general reading se matang swaida lotion jarage stegi dum lawba yaba advising lotion miraga mathangi reading amungai winner staying as sige na di pile B gisu. Thank you for watching. Hey guys, so pile C ko sige gray idol figure se na traga na sige tarot deck se khanmi bagay do adugi October haiba month sige dum kai orak pa yai habagi general reading no tawdoi ni ado pile C gisu hamada card se shuffle tawjarage ko pile sigi sini ko aduga pile sigi October haiba month sida kai leige haibagi reading do yengase Knight of Swords ko Five of Swords Oh, sorry. So I'm pull up trong thorak pas de ongari sapal taw jage ko se ni si budi lei je no ba. Ai khut se pai ba yam chan de ba adu du gi card se dum third card trong thok kre. Nine of Pentacles ko. Nine of Pentacles and then advice card. Card ani hum chong thok pa de lawong khang de ba dugin na advice card the string hariba card chi thole ebo ko so si leiraba matungda khoi pile C gi su energy affirmation sai tare ko energy card October month se kari energy na drive tawge habado ka adugi energy card amaga yengase
perspective haiba amaga archangel Raphael haiba amaga ko so sumaina palsigi card su leire pa card singje season October gi ahoba October gi middle October gi ending and then advice for October aduga energy card ani shine kwa so palsigi su card na kari kari pige habado mayam punna khangminarse reading rom da mai on silase kwa so ahamada palsi khanmi basingi ahanba first card ko Knight of Swords sari ba card china hauji October se haure hauji go through tawbi bo oiramba yai natraga na dum hayang hangchit ko October sigi beginning phase tadi oidoi ne ba haidi early phases of October da oidoi ne ba ko dumaina October sigi horakpa matam sida adagi first phase of the month sida ko kai thengna ba yai ha matam da sigi Knight of Swords sari ba card chigi matung ina ko isa se kai haini like palsi khanbi basing se yamna overly active oiba ko haidi thaba ma taw matam da yamna thawai yauzaba adagi function am tabusin ba oiro adagi kaino ma bang thokada ba bu oiro isa se dum active oiba do ko thaba ma tawgada ba lerga di tawtho aurage kaina khanba active energy na drive tawba adagi isa se nga wakhal da ai si thabak sima tawningi ne kaina khanba se atopa thabak me ama pending lai targa su ngak tangi isa na wakhal da khalak pa thabak to bang thokna ba sat hotna ba gumba yamna action oriented oiba adagi isa na once thaba ma pangthoke kaina wakhal da khan gi ba or mi im da haidoki ba se thabak to pangthokna ba isa gi angamba level do hotna ba adugumba gi vision ui eduga isa je October month sigi early phases of the month the risk low da ki da ba kwa thaba ma taw bagi risk ama low da ki da ba adagi risk se lawraga phabo rpi phatabo rpi kyap da khantha da bi da kwa ngahaki isa na khalak pa do adu pangthok pangama na ba risk kum ba sedam lotion ba yamna active energy na drive to bagi mong ma taw khara ui ba kwa ado palsi gi oina ahanba card haidi October month ki horakpa phases sigi tamuta kai advice pige ha matamda hoi isana ngang khiba wa ngak na ba hotna ba active oi ba se yamna phai tawbatabu impatient oi badi yamna phatte ba ko maram de isana ngha ki khalaga risk low khiba adagi hanagi thabak pending lerga su isagi anawa thabak to oyana bagi dawak to hotna khiba mayam duna ngai ki de isada nungai ba phangamba yai or ngha ki de isada excitement phangamba yai adubu tungda long run oina yekpa matamda isana risk yam lotion ba duna hauji khudakta kemna tarakta taraga su tungda isada mangja ba negative people na isada yamna yengjellakpa gumba mina advantage gumba lorkpa yabagi chances yamna leiba kwa aduna isana October sigi early phases of the month sida hoi risk low biu action taw biu ka shukai de thaba oina pangthok biu kwa tawbatabu action na tawdrikanda or risk to low drikanda kitang di khantha biu maram di impatient oina low ba risk ka patience leiraga low ba risk ka yamna khetna kani duna thaba ki pangthok pagi mong ma taw da su khetna ba la kani ba kwa duna isana active oi biba thabak pangthok na bo na ba October gi horakpa stage se productive oi na bo na ba se yamna fei tawbatabu ingna tapna khantharaga hotna biu yamna hathu ekta nang horoi da bai tapta rush to ba khotpa impatient oi ba adugumadi tawbiganu haiba advice se phange ba kwa ani shuba card china October gi dum middle of the month charakpa time bound oi badi laite middle of the month haraga dum October gi mayai rakpa period ta dum oi bayai hekta sidagi na si ba oi gani habagi time bound di laite ba ko adu targa su palsi khanbi basingi October gi middle of the month sidai sa je competitive energy khara thengna ba yai ba means isa je exam ama appear tawgada bo oi bayai haidi college ki oiro job ki bo oiro any sort of competitive exam ama phamgada bo oiram bayai natragana isagi thabakta competition arise torak oirambe yai haidi isana tawriba thabaktuga manana mi mana tawsalakpagi isada competition arise torak oirakpa yai natragana isada dum kai haini mina singna bagumba kwa mina yengjin bagumba adugumba khara thengnar piyai ba aduna October hariba month sigi middle of the month se haidi October month sigi tangkhai chalakpa matam se sigi matam sida isana competitive oiba energy do hoi face ona bo hotna biu exam bo oiro competition bo oiro face ona bo hotna biu competition haiba se isabu hena afaba oina ba hena kai hani productive oina ba lakpane ba ko aduna competition gumba se face to biu ka shukai de adu itaraga su yari gai conflict gumba di avoid tawna bo hotna biu ba maram di October hariba month sigi middle of the month sida palsi khanbi basing se adum isa je mi ga conflict khatna chaina bagum bada hek yaw ba matam or mari ma yetna ro ba matam da isa na finam na chummaga su
chumbai habase proof tawba ngamdaba kwa adagi isagi damakta michang leitaba adugumba khara thainarak pa yai aduduna October hariba month sigi middle of the month sida competitive energy do keep up tawbiyo join tawbiyo competition do ko adu taragasu yarigai miga marai yetnaba khatna chainaba gumba dadi involve tawdanaba hotnabiyu haiba advice ani shuba card sidagi phangeba ko third ki card na 9 of pentacles hariba card che thol eba 9 of pentacles hariba card chi matungin na pal si khanbi basingi ko ending of the month da isa je mi kharagi true colors khara khagak pi aiba ko means isa na yamna nakna loina ba maruk mapang oiro or isa ge partner oiro or isa na yamna khanjaba mi amagi oiro isa na hana uram daba side khara October gi ending of the month sida urak pa yai afaba side oi bi phattaba side oi bi ko any side oi bi but mi du gi aseng ba color mi du gi true intention true color khara ko isa da phattaba tawba mi gi bu true intention no bu oiro natraga na isa gi damote am pha na khanmi mi gi true intention bu oiro damaina mi du gi aseng ba mi khara gi ko aseng ba intention khara isa na khangak pa ya ba gi mami ui aduga October hariba month gi ending sida isa gi vitality means health kumba gi kitang section thorang lobiu maramdi ana ayek kumba khara lak pa ya ba gi mami ui ba ko aduna thabak inkhang tarikanta yamna busy oibagi ngasai competition do keep up tawbada yamna busy oibagi isagi health ta kamta focus ta hoda badagi saje naba yekpa adugumba khara lakpi ai aduna competitive energy do keep up tawraga su isagi health kumba vitality gumba da su khara focus tawbiyu ana ayek yawba habisimakta bu health is wealth haidari banina kwa thabak kumba da yamna busy oirage health ta kaira agadi health ta sokla agadi isai thanda zu mangje duga mina su nabi be ya ba su na te na traduna health ki su khara priority pbu adu duga isagi tawam thokpa isagi ithauda fazna focus taraga kwa isagi haidi mingonda hangba khotpa mingonda mateng ni ba khotpa se October month sigi ending na yari gai tawdana bo hotna biyu duga isagi thabak oigera kainama pangthom dai da isana isagi angamba level da hotna biyu aduga yari gai mingonda hangba khotpa se tawdana bo hotna biyu haiba advice ma phange aduga mi gi asengba true color khara khangpa yabagi vision ui plus isagi health ki khara section biyu haiba advice ma card tagi phange dana kwa sisina strength hariba card che thol eba sina October hariba month sigi pile sigi damakta dum general oiba advice ne ba ko matam khaidok tabi da dum October month sida loina biga da ba advice ne ba adop October month sida isagi strength pu test tork pagi type ta ko haidi saje yamna difficult oiba problem ama go through tork po oibe ai anga sagi competitive oiba energy do keep up tork na bo na ba wa bo oibe ai ana ayek lak po oibe ai any form of kai haini isada chingthana bo hotna ba adagi isabu discourage tawna bo hotna ba demotivate tawna bo hotna ba or isa jamna wahan na bo hotna ba ko adugumba obstacle gumba challenges gumba October month sida khara di lakada bo uri dano ko ngasai sana impatient or badagi isa je mina lana lobo oibi yai natraga na isa na competitive energy du da marai na bo khotna ba avoid tawba ngamda bo oibi yai natraga na ngasai gi isa health ki problem oibi yai obstacle je khara di lakadaba di leiba afaba leiraga su phataba obstacle khara lakadaba leiba kwa adu obstacle do la e haraga su obstacle do overcome tawba ngamnaba ayat apan do overcome tawba ngamnaba strength ti dum pirakani ba kwa haidi isa je yamna natai chadaba problem am da leire haraga su problem na solve tawba ngamna ba isa da strength ama solution ama sadana maki dum divine na pirakpa yabagi vision ui ba kwa aduduna isana thaba ma taw matamda section na budi tawbiyu aduga soikiba yaraga su dum give up tawdabida makha tana dum hotna biyu maramdi soikiba du dagi su recover tawba ngamna ba strength ti pirakani na haiba tawbata bu soikiba haiba simakta bu soikiba ni na yari gai soidana ba section na precaution laraga hoti hotna biyu adui taraga su soikiba taraga su grow up tawna ba overcome tawba ngamna ba strength tu dum pi budi pirakani haibane ba kwa makha tarakpa card sina energy card ani thole e amana archangel Raphael and amana perspective ko sigi card ani se palsi khanbi ba singi energy card ne healing and abundance are coming to you archangel Raphael ko sigi card chigi matugina palsi khanbi ba singi October haiba mansida ngasagi awa ana or obstacle guma khara lakta ragasu overcome tawnaba heal tawnaba grow tawnaba strength to the pirakani hamina healing and abundance ko haidi pesanung sayam wat paragasu pesanung sakitang da ursu laknaba mami leiba adagi ana ayag yarga sana ayag to heal taraknaba adugumba healing and abundance sul dum lakadaba lei haiba energy card sina su sigi card sida help tawredana ko means strength card sina haiba du da energy card sina mu add tawsalineba
ꯃꯊꯪꯗ ꯄꯔꯁꯄꯦꯛꯇꯤꯚ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯅ ꯉꯁꯥꯏ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯝꯄꯦꯁꯟ ꯑꯣꯏꯕ ꯑꯣꯔ ꯃꯤꯁꯦ ꯏꯁꯥꯗ ꯈꯠꯅꯕ ꯍꯧꯔꯛꯑꯕꯣꯏ ꯇꯅꯤꯡꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯃꯥꯟꯅꯔꯣꯏꯒꯦ ꯈꯜꯂꯁꯨ ꯉꯝꯗꯕ ꯃꯇꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯤꯌꯣꯕ ꯃꯔꯝꯗꯤ ꯈꯠꯅ ꯆꯩꯅꯔꯒ ꯑꯗꯨꯝ ꯈꯠꯅꯕꯩ ꯃꯨꯠꯇ ꯂꯩꯔꯒꯗꯤ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯏꯁꯥꯁꯦ ꯈꯠꯅꯅꯤꯡꯕ ꯋꯤꯜ ꯑꯃ ꯐꯥꯎꯔꯛꯀꯅꯤꯕꯀꯣ ꯃꯤꯅ ꯃꯥꯟꯅꯅꯤꯡꯉꯛꯄꯒꯤ ꯑꯗꯨꯅ ꯃꯣꯏꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯆꯦꯟꯖ ꯇꯧꯊꯣꯛꯑꯒ ꯌꯦꯡꯕꯤꯌꯣꯕ ꯍꯥꯏꯗꯤ ꯌꯧ ꯃꯤꯒ ꯑꯣꯟꯖꯟꯅꯔ ꯈꯠꯅꯕ ꯃꯔꯩ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯩ ꯃꯍꯨꯠꯇ ꯃꯣꯏꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯏꯁꯥꯒꯤ ꯋꯥꯈꯜꯗꯣ ꯗꯥꯏꯚꯔꯠ ꯇꯧꯊꯣꯛꯄꯗꯣ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯑꯣꯟꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯔꯤꯈꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯑꯦꯚꯣꯏꯗ ꯇꯧꯕ ꯉꯝꯅꯕ ꯏꯁꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯆꯦꯟꯖ ꯇꯧꯔꯒ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯗꯁꯤꯗꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯄꯥꯏꯜꯁꯤꯒꯤꯁꯨ ꯑꯣꯛꯇꯣꯕꯔ ꯑꯍꯦꯠꯀꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯜꯁꯤꯒꯤꯁꯨ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯐꯣꯔ ꯃꯣꯔ ꯕꯥꯏ ꯕꯥꯏ